Nongmei Chindonda Lupa Lakh Kunmathoi amadi sana Lupasing Loubikhre Haina Pulista Wakatlakhre Haukiba January tang kuntaruki numidang pung mapan lom taba matamda Thoubal Police Station gi manungsan na Thoubal Khengmanwang mataba mayay lekay da leiba Samurai Latpam Balesor Sarma sahi yangkay mathoi apokpa leikidraba SH Papu Sarma gi yumda sakhang daban Nongmei paiba miyoy khara changlaglaga Lupa Lakh Kunmathoi gi senfam amadi Lupa Lakh ahum Lising marfugi value oigadaba sana Lupasing namduna Loubikhre haiduna Thoubal Police Station gi OC da Wakatlakhre lama Lakh Pulis ta pisilakiba Wakatlakhre lasigi matungina de haukiba January 13 numidang pung mapan taba matamda maki loina be samurai latpamong be Baigyavati sahi nifu taru khakta yum maduda laikhe matamaduda sakhangda khulai paiba miyoy khara yum maduda changlaglaga maki nupida Nongmei utuna kihalaba matungda hairiba senfam sing amade sana sing asi laukibane maramaduna hairiba sakhangda miyoy sing asigi khongul lividuna fagalaga ain gi oiba thabak lakhotpi yu haina samurai latpam balesor na Thoubal Police Station da Wakatlakhre lasi pisilakibane Wakatlakhre lasi pisilakibagi matungda Thoubal Police Station na haukiba January 13 ta FIR case number 16 close 1 of 2024 Thoubal PS under section 457 386 341 IPC and 25 close 1B Arms Act case ama register taure haire